लाल लोइसिननबा रशियाना दाबी खरा हंदोक्लबा याई टर्कीदा ngarangdagi Ukrainian amasung Russian miutsingi marakta haktengnana wari sanaba haukhre ceasefire gi yanaba ama poraknabagdamak Russia na Ukraine bu di Nazified Ukraine gi sarkar lokthokna wafam taunaba dabi handoklaba yai amasung Ukraine na European Union EU da yawbada ayaba piraba yai haina thajanari media gi report matungina draft ceasefire agreement amada Russia gi yamna maru oiba dabi ahum handokre hairi manungi wa khangba mi mari na phongdokheba matung ina Ukraine gi leadership sindokna wafam Ukraine do demilitarize tauna wafam amasung Russian loan bu ain gi oiba protection pigadabani haiba dabi lokthokna ba Russia na sem sa kre hairi Financial Times ki report matung ina Ukraine military alliance NATO da yauna bagi asa thadokliba makhaidi European Union da yauna ba honabada Russia na ayaba piraba yai haidi NATO da yauna ba khongthang thadokpagi wafam ase Ukraine gi president Volodymyr Zelensky bu yaningbagi matau utkhi Russia na masagi maru oiba dabi kaya handokpagi wafam thoroklabasu Ukraine gi official singna badi pokli Russia gi firep ase ngaihak laitana hongba maramna lanbungda masagi position semjanarbagi damak matam launaba honaba oirambasu yai haina official singna ba phongdokli mara asida ngarang Istanbul gi Besiktas district ta laiba Dolwasi presidential working office ta Ukraine amasung Russia gi wadi sanaba hodringai da Turkish president Recep Tayyip Erdogan na wari sanaduna nakai sengna yanaba purakpagi matam oira hena phongdokhi khudakta ceasefire taunaba honabiu yamna sangthana lan soknaba haibase kanamatagi afaba oide prithribi asina nakoidagi nungaiba pautana ba ngairi nakoigi thabak laihananabagi dama ekoina pangba yaba mateng pangnaba sem sari haina Erdogan na faiki haukiba February tang 19 dagi Russia amasung Ukraine gi miutsingi marakta Belarus ta haktengnana ahumlak wari sakre aduga mari suba rauna video conference ki format ta pangthokthi langoi san khaba Ukraine gi Mariupol da mi lising manga rom sikre haukiba tang amadagi Russia na langoi salaga lairiba Ukraine gi Mariupol city da ngasi fawda mioi lising manga rom sikre amasung atopa lak amaga lising humdra romna thorpa ngamdana lairi Ukraine gi yamna lalong saba hithangpam city asidagi mi lak amaga lising yankairom di sapagada mafam da puthorokre haina pawsina haidi Ukraine sika Prabhat ki report matung ina biting lising manga rom gi manungda angang sani tara yauki Ukrainian sarkar gi source matung ina di Mariupol gi mi lising kuntra rom su Russian forces na nampuda Russia da natraga rebel na khudum chanba Ukraine gi nongpoklom da pukre haidi city asida building chamada modra rom kai khre masigi manungda building lising sanga humpu sada humpu di Russian missile bomb natraga artillery na pan khibani amasung building lising maga nifu romna chamada nifu rom di lokpam khangdana kai khre hairi Ukraine gi journalist ama Russian forcing na fa khre Ukrainian Independent News Agency ki thabak tauba journalist Dmitro Khilyuk Mars Marita Kip region da laiba village amadagi Russian forcing na fa khre haina media report ta phongdokli ningthauka numita media incentive for human rights na masigi website ta thagat pa statement amada Dmitro po Russian forcing na fa dringai gi nongma mangoina na Facebook post amada mahani ikhiba amada Bisaro district ta lairiba mahaki village Kozarbisi Russian forcing na paisin khre amasung ising phangdre dukan sing punghang hang le amadi internet connection yamna sole haina pankhi posadu da mahana claim tauki madudi Russian troops na yumthong khuding changki amasung miam yumdagi hendokna dana lainabaga loina na village aduda marak nongmai kapgi makol takhi miamna wasdok asigi matung inna khalyuk mang khibagi pawse ahan bada mahakki marumapang singna media di report tauki makoina mahakbu contact tawba ngamkhide statement aduna hai Russian military uniform set pamioi singna khalyuk pu detain tauki haibase mahakki marumapang singna yumthangnaba singdagi khanglakhi ahan bada mahakku kadai da puri bano haibase khangmangam khide tawgi masung matung tabada journalist adok kip region gi atopa village ama oiriba Damayar da laiba building amagi manung da fajin nuna thamli
ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯂꯣꯀꯦꯜ ꯔꯦꯁꯤꯗꯦꯟ ꯀꯌꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯂꯤꯇꯔꯤ ꯑꯃꯁꯨꯡ ꯂꯣ ꯑꯦꯟꯐꯣꯔꯁꯃꯦꯟ ꯑꯦꯖꯦꯟꯁꯤꯁꯤꯡꯒ ꯀꯟꯇꯦꯛ ꯇꯧꯅꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯍꯜꯌꯨꯛꯄꯨ ꯔꯁꯤꯌꯥꯟ ꯇ꯭ꯔꯨꯞꯁꯤꯡꯅ ꯐꯥꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 23ꯗ ꯂꯥꯟ ꯍꯧꯈꯤꯕꯗꯒꯤ ꯌꯨꯀ꯭ꯔꯦꯟꯗ ꯂꯣꯀꯦꯜ ꯑꯃꯁꯨꯡ ꯃꯄꯥꯜꯒꯤ ꯌꯥꯎꯅ ꯌꯥꯝꯗ꯭ꯔꯕꯗ ꯖꯔꯅꯦꯂꯤꯁ 12 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯇꯩ 10 ꯍꯦꯟꯅ ꯑꯁꯣꯛꯄ ꯅꯪꯈ꯭ꯔꯦ꯫ ꯂꯥꯟꯗ ꯁꯤꯈꯤꯕ ꯖꯔꯅꯦꯂꯤꯁꯁꯤꯡꯒꯤ ꯃꯅꯨꯡꯗ US ꯖꯔꯅꯦꯂꯤꯁ ꯑꯃꯁꯨꯡ ꯐꯤꯂꯝ ꯃꯦꯀꯔ ꯕ꯭ꯔꯦꯟ ꯔꯦꯅꯣꯠ ꯑꯃꯗꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯚ ꯋꯦꯕꯁꯥꯏꯠ ꯏꯟꯁꯥꯏꯗꯔꯒꯤ ꯊꯕꯛ ꯇꯧꯕ ꯔꯁꯤꯌꯥꯟ ꯖꯔꯅꯦꯂꯤꯁ ꯑꯣꯐꯁꯂꯥ ꯕꯧꯂꯤ ꯌꯥꯎꯔꯤ꯫ ꯂꯣꯀꯦꯜ ꯖꯔꯅꯦꯂꯤꯁ ꯚꯤꯛꯇꯣꯔꯤꯌꯥ ꯔꯣꯁꯆꯤꯅꯥ ꯑꯃꯁꯨꯡ ꯑꯣꯂꯦ ꯕꯥꯇꯨꯔꯤꯟꯁꯨ ꯔꯁꯤꯌꯥꯟ ꯐꯣꯔꯁꯁꯤꯡꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯀꯣꯟꯅ ꯊꯥꯗꯣꯔꯛꯈꯤ꯫